First of all, the EPAC TV News welcomes everyone. Pi Sonamanigi Wapam Taram Oe Ating Bahanduk Lehaina Kangleipak Minority Welfare Organization KMW Manipuna Tadorpa Chirola Manhai Chirola Sinhai Nasinong Manini Mamang the Pangtokiba TV discussion channel Amada socio-political commentator Pi Sonamanina Islam Learning Chatpachingi Matanga Ngangi Wapam Madugi Matanga Kangleipak Minority Welfare Organization Manipuna Muslim gi oiba thabak thoramda saruk yadana ba amadi wangang bagi ating mathang ki ba du handuk le pi sona mani na hiram masi matangda TV channel amada maitei pangal gi mayuk ta karing amata nungai ta bangang ki ba leiba natte ai khoi masjid amatani chumna khakki ai khoi masel gi oiba khara phana ba haidun ngang ki bani Work Amendment Bill 2025 ayaku sagoli haina phongdoki loinana Work for Amendment Act ki matang da Muslim ki CSO singna Supreme Court case file tawkiba asimak thagatli hawjik leiba BJP ki lengak asina ngammi haibagi matagum phuruk ama bunam thanaba thawong makha tana tawbigen loinana lengak asina lining da khut thingjin basu tawbigenu Work for Board asi sahi cha kaya dagi leklabani aina TV discussion amada phongdokki wafam adugi matangda maitei pangal sina nungai taba pen daba kaya pokhi badu yamno leibak thibani ayhak ifamdadi maitei pangal haiba leite aikhoi amatani Work for Amendment Act 2025 ki mayokta Muslim singna changchiliba khongjang mapugi thawjallagi mai pakpu oirisanu Work for Amendment Act asigi matangda Supreme Court gi aroiba mai pakpagi pakhum amatang ngai minasi soidana su mai pakani haiba khalli hainasu mahakna phongdokhibani loinana sonamani gi wakalda Maitei pangal bu yam chena thamoi de nungsiba amadi thajaba thambirama punamak asigi damaktasu organization asigi maikai dagi ikai khomna utle makatarak padasu maitei amadi maitei pangal gi marakta hena nungsi chana lebinaduna kanglei pak asik kannaba achobu thodang lominasi kanglei pak ki athoba singnasu maitei amadi maitei pangal gi horokpham amadi phuruk ani gi leinariba mari gi matangda mamukta na hogolak liban hasing khanghanana bu hotnabada maitei yamasung maitei pangal lusing basingna achobo thodang lobi social media ke kuthang da post natraga comment section na tobi haibu wafamsu Kangleipak Minority Welfare Organization KMWO Manipur gi maikai dagi wafam masisu makata na phungdor le nakal lamaromda West Bengal gi Chief Minister Mamata Banerjee na phungdokhibada andak thokhiba Murshidabad district ki hingsa gi thodok adu Mangjona plan tawraba thodokni maduda BSF yauna central agency sing maikai dagi mai chukhibani haina BJP bu maral siraduna Union Home Minister Amit Shah bu laksin nanaba Prime Minister Modi da taksin gre Muslim lining gi luchingba singa pangthokhiba mifam amada Mamata Banerjee na wangang laduna Murshidabad ki kangyuk ki oiba irang aduda misi mina yawkhibadu Mangjona plan tawbani Bangladesh lan silaptuna mafam aduda hingsa gi thabak thokalliba adu BJP na mai jubani haina maral siki mahakna Prime Minister Narendra Modi da taksilladuna Muslim singi damakta tamthiraba act ama oiriba Work for Amendment Act adu satnanganu masina lebak asu thuwainaba masak am oirakani loinana Union Home Minister Amit Shah busu laksinana bahaiki mahakna Amit Shah bu maral siraduna masagi oiba political ge kananaba Pangnambagi damakta leibak asi sokalli haiki Trinamool Congress ki lusingbi Mamtana Bangladesh India ga leinaribu ungkhatnabagi phibam masi leina lenter center lengak na Work Act nang hauraroi matagumna pass tawkhiba loinana cross border bu logi wangwad lanchil halambagi thabak chathalle haina lenga kumaral siki BSF ki kambu kharana Home Ministry ki makhada hingsa gi thabak thoromsing asi thoknanaba achobo thodang lori haina Mamata Banerjee makhata ki hawjik hingsa gi thodok adugi matangda thijinbagi ahobari posting mapal lamni khut yawi haiba khangma ngamle loinana BSF pu akanba mongdi yaningdabasu phungdokle mahakna thodok aduda leikitaba myosing imung manungda lupa lakh tara gi compensation lawthokhibaga loinana Chief Secretary da BSF ki thong adugi matangda inquiry chathanabasu khanghan ki haibu wafamsu West Bengal gi Chief Minister Mamata Banerjee na makata na phungdokhi nakal lamaromdana Hauji Work for Amendment Act 2025 ki
Supreme Court hearing chathariba asigi matangda Advocate Rabi Khan kari hairi haibadu khangminnase. Central government की माइकई दगिसु नौना यामना controversial ओइबा वक Amendment Act 2025 असida यामना controversial ओइबा पोट अनि खक यावी अनि दुदी अहानबदा हाना सुगाव यौम दबा कोगी state single work board amadi central work council da handakta नौने amend तौखिबा एक असिददी non muslim ani dagi tadani yauhan gadamni members sing oina haiba all india gi oina yauku targadi state map chudin salagadi map yaukadoba simayam sima ahanbada central government की महत्व सिंबा उकिलना मचिमदी एकोई याहलरोय हाइबदुगी थाजबा थमे अनि सुबदा एकोई वर्क फॉर बाय यूजर हाइबदी मतम सही सामा चनी जहुंग ममांगदगी वर्क फॉर तौदन सिना द लेरा अबा तौदबु रेसार तौबा नतग तौदबा सुंबा मयाम से मसिदा खुद थिंजन नंगाई की दौद सेंट्रल गवर्नमेंट ने एक अमा पास तौखिबा से मसी मथंगी हियरिंग फावबा मदु खुद थिंजलरोय हाइबदी वर्क फॉर की प्रॉपर्टी नते हाइना सरकार ने लाउथोबदु लाउथोरोय हाइबदुमा मखोइगी माइकैदगी थमे अना इसम संबदा ngasiगी interim order ani maksi एकोई ऑल इंडिया की ओइना एकोई कांग्रेस कक्तगी नतगी एनी पार्टी की नतना इंडिया पुंबद लैबा एकोई डेमोक्रेसी बु याम थाजबा कॉन्स्टिट्यूशन बु याम थाजबा कॉन्स्टिट्यूशन की मतुंगिना हिंगिंगबा मियोइसिंगी माइ पाकपनि हाइना लवी अना मतम पुनमक्ता अचुंबसी लई हाइबसे एकोई काउदबा फै अखोगी सरकारना मतम मतम की पालिबा लेंगांगना ngami हाइदुना अपाम मोंगदा एक सेमगसु सुप्रीम कोर्ट कुंबा फाइदगी अवांगबा थाकी कोर्टगी angasiदी मदुंबा सरकार की मायोक ताइबा तारे नसुंबा इंटरिम अनि दार खसे इंडिया दा लेबा मी मयामना जाति फुरु खुदिंगमकी मी मयामना अयामना वेलकम तौगनी हाइना खले थैंक यू अतोप पाउ अमना लमदम असिदा तंगदु लैताबा हंजिलकलबा मतमदा मियामगी मिहुन लेंगाकपा लमदम अदु अमुक ओइरखिगनी हाइना थोंजू असेंबली कंस्टिट्युएंसी की एमएलए थोंगाम बिश्वजित ने फोंदोकरे वाफम असी डीएम यूनिवर्सिटी कैंपस द पांथोखिबा थरोम अम सरुक याब लाखिबदा एमएलए बिश्वजितना पौमिसिंग द फोंदोकलमखिबन लमदम असिदा हौजिक ओइरिबा फिबम असिगी मतंगदा पौमिसिंग हंगबो वहंग अमगी पखुम पीरदुना मागना हाय अफब लेंगाक हाइबसी मियामगी मिहुन लेंगाकपा अदुबुनी स्टेट असिदा प्रेसिडेंट रूल करीदगी लाखिबनो हाइबसी मियामनि हेन खंगद्रबो वफमनि मरम मदुना मियामगी मिहुन लेंगाकपा मतम मदु मियाम पुन्न ngaiminasi lamdam asi mahausaगी फिबम दा हंजिलकनबा मियाम पुन्न होटनमिनसी lamdam asida tangdu leitaba हंजिलकलबा मतमदा मियामगी मिहुन लेंगाकपा अदु सोइदन लेरखिगनी हाइबगी अचेप थाजबा लै हाइनबा लै आइने तौबन आइने फंगबा माना तौबन माना फंगबा हाइबसी कप यारोइदा वफमनि अफब तौरगदी अफब फंगनी हाइबदी महाकी अफब ओइरकनी हाइबसीदा अचेत पथाजबा लै हाइबु वफमसु एमएलए बिश्वजित ने फोंदोखि पाउसिंग असिगी सरकम ओइना मिडल ईस्ट की पाउ खरा अपडेट तौजगे इजराइल अमसुंग हमास मिलिटेंट सिंगी मरकता सीजफायर की वफम नौना सेमगटपगी थबक थोरमसिंग तपथना लैरिङै चेरक असिदा इजराइल की ट्रुपसिंग गजाद लौसिनदुना लैरबा बफर जोन हाइना थमलिबा मफम अदु मखोइना अदुम कंट्रोल तौदुन लैगनी लान असि लोइरबा फावबदा मखोइ ओइगनी हाइना इजराइल की डिफेंस मिनिस्टर इजराइल काट्सना फोंदोखरे जनवरी थादा यूएसए न ब्रोकर ओइरगा इजराइल अमसुंग हमास मिलिटेंट अनि की मरकता नोंमै काप लेपनदुना लान फासिंग थादोकनबगी थबक हौरोबा मतुंग ममांग थादा इजराइल अमुकन लांदाबा हौरखिबनी मधुगी मखाताना इजराइल गजागी मनु काहेन हंजिनबा मफमसिंग अदुगी चंगसिनदुना सिक्योरिटी जोन हाइबदी बफर जोन हाइना सेमखिबा मफम अदुदा लैरंबा पेलेस्टाइन मचासिंग तकथोक्तुना मखोइबु समुद्र खोंबाल परिंगदा लैरिबा खा थांबा सरुकता पिकलबसु पिकना मियोइ लाख कुलोम तासिनदुना लैरिबनी फॉरेन मिनिस्टर कासना इजराइल की मिलिटरी कमांडर सिंगा मिफम अमा पांथोक्लबा मतुंग फोंदोखि वफमदा बफर जोन हाइना खंगनरिबा मफम अदुदा हाना गजागी सरुक कया अमसुंग नहौनना हापचिनखि इजराइल डिफेंस फोर्स न बफर जोन अदुदा लैदुना मफम मदुगी मियोइसिंग अमदी हमास मिलिटेंट अनि की मरकता मतम खरगी ओइबा खक्त नतना परमानेंट ओइबा फिबम अमा लाक्लबसु अदुमुक लैगनी हाइरिबा फिबम मसी ममांग लेबानन अमसुंग सीरियादा थोख्रबनी गजागी खाथंग मफमदा इजराइल की फोर्सना चादा कुन लौसिनदुना राफागी बॉर्डर सिटी अदु कंट्रोल तौखि
loinana madudagi changsillaga haibadi moraga corridor haina khangnariba mafam adu phawba makhoina control tawribani haukiba maski tang tra ni pandagi no hongna na hawkiba lal aduda chawrangna Palestine masa lakh mari rom makhogi mafam dagi chenna khiduna mayum makai mafam khangdan leiribani marak asida Israel na ceasefire amon laknaba indirect oina wari sanaba hawba adugi maru oiba pointing di Palestine masa samaga kunga Hamas na phajindun thamliba hingliba Israel masa taraga khusinnaba hingbada changba polamsing thingduna thamlamba du Israel na komthok hanba loinana akaya toy nanglaba building sing sengba sagatnaba gi thabak yahanba haibana singbasing yawri wari adu Egypt amasung Qatar gi mediator sing amadi US yawgdabani loinana Hamas na hingliba hostage sing adugi proof pigadabani haibu wafamsu pawgi source sin makhatari malemgi tongan tongan mafam da thokpa thawdo othok singbu miyam di yonduna miyam gi mitna kong oihaliba Ipak TV News haiba news network ni YouTube channel amadi Facebook page asibo adomna like share comment follow amadi subscribe tawbiduna tung koina miyam gi seba tawbu ngamnanaba support tawbiyu haijari. The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.